Ahal tentana maruiba pau moina Bishnupur district ki manung sana laiba phubala da lau suduna laijaba ningthaujam biren ko misa ama Kuki militant singnabasing kaplakpada nongmai maru na makuta panduna sokli hari hauzik Bishnupur district hospital da kana leikatnari haiba wafam mayam da thamjari aina tamadadi sarkar semna group semna ema gi pau su tai Delhi dagi su seman langna ba mi tharakan ne habisu tai ataba pau ta ne isa di mo to jute aduna madui matanda I mo am piba sum do mande mai amasi de yahundre assembly de phamaga lai rawna du mo yoction be yadaw ni yawtre atu budi masi to bom thuena khalle maram di matam ma isu time frame am lai bani na hendo khor di problem la kan ni na aduna to bom thuena khalle aina khanjaba wakhan ni ko maromdana Malayam da ahum suba World War Zone kungama pandegi haurabi yahena maming lerabi Indian Nasradam na phongtorki Malayam gi maming lerabi Indian Nasradam haina khangnariba tungna tholakadaba mangjong na haiba ngamba Kusal Kumar haiba miu emana Malayam da ahum suba World War gi Zone kungama pandegi haurabi yahena phongtorki hari Malayam gi maming leraba predictioner Baba Benga Nasradams na tung na thulakadaba hairamba wafam sing asi phawgi manungda chamada marfugo manga gi sang na sumduna lakhibana mi paiba poknari predictioner Indians Nasradam na phungdurakli wafam asi hawkiba sahidagi horaga Russia Ukraine Israel Gaza lebak sangi marak soknari ba lana madi China Taiwan amasum North Korea South Korea lebak sangi marak umkhana bigi sang lepa leitana hengalakpa asina marak moiraga Malayam gi lebak ya Tokai tanarapigi pibam lakpa sida sumlagadra haina Malayam gi miyoi singna pakhatpa mani nungnang wafam kya phungtuk narakli Kusal Kumana prediction tawkibo wafam kya asum boina thokiba lekri yamna anauba khudama moina sayesigi hauzik me tha da Iran gi president Ibrahim Rice helicopter kaibigi thawdokta shigini haina prediction tawkibani wana North Korea South Korea ga lan sokna ba yawi akiba lakliba madi Kibar Russia gi nuclear yauba submarine thungkiba sina singba wafam kya gi matang nasu prediction tawkipani Russia na Cuba da nuclear yauba submarine thajin kiba si English ngama samapan ga humfuga ni thoi gi missile gi matang da thokiba thawdo ki matung da asauba khongthang amani haina panhari Malayam da haujuk oirakliba akibi ki phibam singa sigi matang da Kusal Kumar khaktana tana maming leraba predictioner Baba Benga amadi Nasradam phungdokhiba laikhrabani Manipur optional gi maikairigi MLA Susindro na lagi sangden sanaba oregi yum tambaga loinana laibung miyam no kusinakri Khurai da laiba laining thau puthiba gi nauna sagadaba lagi sangden ngarang Khurai kendra gi MLA lai sangdam Susindro na oregi yum tamkhiba loinana nauna saba laiphamle na sigi laibung miyam no kusinakri ngarang digi horoga numin mangani sumna pangthokadaba lai harauba gi thauramda laining thau puthiba gi sangden oregi yum tamba madi Laibung maikum hangdokpagi thauram aduda MLL Susindro na phungdokibada haukiba kumja English ngani ga kungo humdoidigi iramda masita leptana satharkiba irang na maram oiraga sahi ani kumkangdana laiphamlena haraudana lakhi komsi sahi gidi tangai phadana harauna ba laibung asigi beranda amadi flooring nisingba loshinduna miyamna kusinabani maitai phuruki satnabi amadi tatnabana chingba kya laibana laigi sangdena sigi orek uyum tamnaba matam phangdana lakhibani aduma pumasibu tangai phadana saba hodaba yadabana akhang ai singa tanaraga ngasisu numina sida origim tamani thajanabagi matungina laiphamlena si yamna lubuna lai harauba matamda tawhoidaba madi mapubu karemna basnabi ne yadaba thabak amada tawbigano Asia sida lairiba laiphamlen sing samganaba mahangna tungsinjaba lanai sanphamna laibung si samga sagatpagi thabak paikhatpani makhatana su laiphamlen kya samga sagatpagi thabak paikhatkigani loinana Olak pasahi ki lai harau banang naba lai ki sanglen si miyam na kusinaga naki Makasa tharak poina Safe Nambul Torel Atrukta Bahai Baduari Maino Thongi Sarukta Sang Amor Akai Kya Paisinduna Lady Manipur gi konung oiribi Imphal Sar Mayai Pauduna Si Liva Nambul Torel si Manipur lengang na kanmangam dabigi pibam da lady Lengang na Safe Nambul Torel thabak paikhatliba hairibasi maming tegoiri hauji kangkhong saiba ka samanari pausi sina Nambul Torel gi hauji oiriba phibam koina setuni gingselba matamda handak thokibi ising isauduna sen tharakpa phatta haudi plastic amati atai polam kya na hauji Nambul Torel gi mafam kaya da paisinduna
ꯌꯦꯡꯍꯧꯗꯕ ꯐꯤꯕꯝ ꯑꯃꯗ ꯌꯦꯡꯍꯩꯗꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯌꯦꯡꯍꯩꯗ꯭ꯔꯤꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯤꯕꯗꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯃꯔꯤꯜꯒꯤ ꯁꯒꯣꯜꯕꯟ ꯃꯩꯅꯣꯊꯣꯡꯗꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯁꯤꯡ ꯑꯁꯤꯅ ꯑꯣꯏꯔꯤ ꯃꯩꯅꯣꯊꯣꯡꯗ ꯍꯧꯖꯤꯛ ꯐꯠꯇ ꯍꯥꯎꯊꯤ ꯀꯌꯥ ꯑꯃ ꯄꯥꯏꯁꯤꯟꯗꯨꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯁꯤ ꯄꯨꯡꯐꯨꯟ ꯐꯨꯟꯖꯤꯟꯗꯨꯅ ꯂꯩꯔꯤ ꯃꯩꯅꯣꯊꯣꯡꯒꯤ ꯃꯅꯤꯡ ꯊꯪꯕ ꯇꯨꯔꯦꯜꯒꯤ ꯃꯔꯤꯜ ꯑꯌꯥꯝꯕꯗ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡ ꯑꯁꯤꯅ ꯄꯨꯡꯐꯨꯟ ꯐꯨꯟꯖꯤꯟꯗꯨꯅ ꯂꯩꯔꯤ ꯃꯁꯤꯅ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡ ꯁꯔꯨꯛ ꯄꯨꯝꯊꯔꯛꯄ ꯅꯝꯊꯤꯕ ꯃꯅꯝ ꯅꯝꯂꯛꯄ ꯑꯃꯗꯤ ꯀꯥꯡꯅꯆꯤꯡꯕ ꯀꯌꯥ ꯄꯣꯛꯍꯟꯗꯨꯅ ꯏꯁꯤꯡꯗꯒꯤ ꯊꯣꯛꯂꯛꯄ ꯂꯩꯅꯥ ꯀꯌꯥ ꯁꯟꯗꯣꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯁꯤ ꯁꯦꯡꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡꯗꯒꯤ ꯂꯩꯅꯥ ꯀꯌꯥ ꯁꯟꯗꯣꯔꯛꯄ ꯌꯥꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯟꯅꯝ ꯄꯥꯎꯆꯩꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯖꯨꯟ 19 ꯍꯦꯟꯅ ꯀꯟꯕ ꯏꯍꯧ ꯂꯥꯛꯍꯜꯂꯣꯏꯁꯤ ꯆꯍꯤ 2 ꯍꯦꯜꯂꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯂꯣꯏꯁꯤꯟꯅꯅꯕ ꯁꯤꯟꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯈꯪꯅ ꯈꯪꯅꯗꯨꯅ ꯂꯩꯔꯕꯁꯨ ꯀꯔꯤ ꯃꯔꯝꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯍꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤ ꯑꯃꯔꯣꯝꯗ ꯅꯥꯀꯜ ꯑꯅꯤ ꯈꯠꯅꯕꯗ ꯈꯥꯝꯂꯤꯕ ꯃꯤꯑꯣꯏꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯥꯝꯗ꯭ꯔꯕꯗꯤ ꯈꯠꯅꯕ ꯑꯗꯨ ꯈꯥꯝꯕꯗ ꯃꯇꯝ ꯆꯪꯏ ꯍꯥꯏꯕꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯗꯨꯅ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛ ꯆꯍꯤ ꯍꯦꯜꯂꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤ ꯀꯅꯥꯅ ꯑꯆꯨꯝꯕꯅꯣ ꯑꯃꯗꯤ ꯀꯅꯥꯅ ꯑꯔꯥꯟꯕꯅꯣ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯄꯗ ꯈꯪꯂꯝꯗ꯭ꯔꯕꯁꯨ ꯆꯍꯤ 2 ꯍꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯂꯝꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯈꯜꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ PR ꯂꯩꯔꯛꯄꯁꯤ ꯊꯥ 4 ꯍꯦꯜꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ PR ꯂꯩꯕꯒꯤ ꯋꯥꯟꯊꯣꯛ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯅ ꯇꯣꯏꯅ ꯉꯥꯡꯅꯔꯛꯄꯒꯤ ꯃꯔꯝꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯀꯤ ꯊꯃꯣꯏ ꯁꯦꯡꯗꯕ ꯃꯥꯟꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯛꯄꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯦꯞꯇꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯕꯒꯤ ꯃꯔꯝꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯍꯥꯏꯋꯦꯁꯤꯡꯅ ꯅꯤꯡꯈꯥ ꯇꯝꯅ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯅ ꯆꯠꯄ ꯌꯥꯍꯟꯗꯕ ꯂꯧ ꯎꯕ ꯌꯥꯔꯕ ꯇꯝꯄꯥꯛꯀꯤ ꯃꯤꯇꯩꯁꯤꯡꯒꯤ ꯂꯧꯐꯝꯁꯤꯡꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯂꯧ ꯎꯕ ꯉꯝꯍꯟꯗꯕ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯅꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯍꯟꯗꯕꯒ ꯂꯣꯏꯅꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯊꯨꯒꯥꯏꯗꯨꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯀꯥꯎ ꯊꯥꯕꯒꯨꯝ ꯊꯥꯗꯨꯅ ꯆꯠꯍꯟꯗꯨꯅ ꯂꯩꯕ ꯑꯁꯤꯅꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟ ꯊꯣꯛꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯃꯤꯇꯩꯁꯤꯡꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪꯅ ꯉꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯍꯪꯗꯨꯅ ꯂꯩꯅꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ A.K. Balana ꯁ꯭ꯇꯦꯠ ꯑꯁꯤꯗ PR ꯂꯩꯉꯥꯛ ꯊꯝꯂꯛꯄ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯨꯀꯤ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯃꯤꯇꯩ ꯃꯤꯌꯥꯝꯅ ꯅꯣꯡꯃꯩ ꯕꯣꯝꯅꯆꯤꯡꯕ ꯃꯇꯝ ꯑꯅꯤꯃꯛ ꯊꯥꯗꯨꯅ ꯂꯩꯉꯥꯛꯇ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯕꯗꯒꯤ ꯇꯝꯄꯥꯛꯀꯤ ꯃꯤꯇꯩꯁꯤꯡꯅ ꯌꯥꯝꯂꯕꯁꯨ ꯈꯨꯠꯂꯥꯏ ꯂꯩꯉꯥꯛꯇ ꯁꯤꯟꯅꯈ꯭ꯔꯕ ꯀꯨꯀꯤꯁꯤꯡꯅꯗꯤ ꯂꯩꯉꯥꯛꯇ ꯈꯨꯠꯂꯥꯏ ꯁꯤꯟꯅꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯕꯁꯨ ꯉꯁꯤꯒꯤ PR ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯡ ꯀꯌꯥ ꯑꯃ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯅ ꯍꯪꯅꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯧꯈꯤꯕ ꯖꯨꯟ 13 ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕꯗ ꯂꯩꯕ ꯄꯨꯈꯥꯎ ꯂꯩꯇꯥꯟꯄꯣꯛꯄꯤꯗ ꯀꯨꯀꯤꯒꯤ ꯈꯨꯜꯒ ꯅꯛꯅꯅ ꯂꯩꯕ ꯃꯤꯇꯩꯒꯤ ꯂꯧꯐꯝꯗ ꯂꯧ ꯈꯣꯏꯕꯗ ꯅꯥꯎꯔꯤ ꯑꯃꯁꯨꯡ ꯅꯨꯡ ꯂꯪꯁꯤꯜꯂꯛꯇꯨꯅ ꯂꯧ ꯈꯣꯏꯕꯗ ꯑꯄꯟꯕ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤꯉꯩꯒꯤ ꯃꯇꯝꯗ ꯀꯨꯀꯤ ꯈꯨꯜ ꯑꯗꯨꯗ BSF ꯂꯩꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯐꯣꯡꯅ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯆꯠꯄꯁꯤꯡ ꯃꯤꯇꯩ ꯃꯆꯥꯁꯤꯡꯅ ꯎꯔꯕꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯗ ꯅꯠꯇꯅ ꯃꯤꯇꯩꯒꯤ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯂꯧ ꯈꯣꯏꯕꯗ ꯀꯨꯀꯤꯁꯤꯡꯅ ꯅꯥꯎꯔꯤ ꯀꯥꯞꯄ ꯑꯃꯗꯤ ꯅꯨꯡ ꯂꯪꯂꯛꯄꯗ ꯑꯊꯤꯡꯕ ꯄꯤꯗꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯑꯁꯤꯃꯛꯇꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ PR ꯂꯩꯉꯥꯛꯅ ꯀꯨꯀꯤꯁꯤꯡꯗ ꯐꯣꯡꯅ ꯁꯧꯒꯠꯄꯒꯤ ꯃꯃꯤ ꯇꯥꯏ ꯍꯥꯏꯕꯗ ꯍꯥꯏꯃꯟ ꯊꯣꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2001 ꯖꯨꯟ 19 ꯍꯦꯟꯅ ꯀꯟꯕ ꯏꯔꯥꯡ ꯑꯃꯨꯛ ꯂꯥꯛꯇꯅꯕ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯗꯅ ꯀꯩꯅꯧ ꯋꯥꯌꯦꯟꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯟꯕ ꯆꯨꯝꯒꯅꯤ ꯈꯜꯂꯦ ꯍꯥꯏꯕ ꯄꯥꯟꯅꯝ ꯄꯥꯎꯆꯩꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯝꯐꯥꯜ ꯁꯦꯅꯥꯄꯇꯤ ꯍꯦꯂꯤ ꯁꯔꯚꯤꯁ ꯀꯦꯟꯁꯦꯜ ꯇꯧꯈꯤꯕꯗ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯊꯣꯛꯍꯜꯂꯤ ꯁꯦꯅꯥꯄꯇꯤ ꯍꯦꯂꯤ ꯁꯔꯚꯤꯁ ꯈꯪꯍꯧꯗꯅ ꯀꯛꯊꯠꯈꯤꯕꯗꯒꯤ ꯏꯝꯐꯥꯜ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤꯒꯤ ꯃꯔꯛꯇ ꯇꯉꯥꯏ ꯐꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯤꯡ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯐꯤꯕꯝ ꯃꯥꯌꯣꯛꯅꯔꯤ ꯆꯌꯣꯜ ꯑꯃꯗ ꯌꯨꯝꯁꯀꯩꯁ ꯈꯨꯗꯤꯡꯒꯤ ꯁꯔꯚꯤꯁ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔ ꯍꯦꯂꯤ ꯁꯔꯚꯤꯁ ꯍꯧꯈꯤꯕ ꯖꯨꯟ 13 ꯑꯃꯁꯨꯡ ꯉꯁꯤ ꯖꯨꯟ 19 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯅꯤꯔꯛ ꯍꯟꯅ ꯁꯔꯚꯤꯁ ꯂꯩꯒꯅꯤ ꯍꯥꯏꯅ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯇꯤꯀꯦꯠ ꯀꯛꯂꯒ ꯉꯥꯏꯗꯨꯅ ꯂꯥꯛꯂꯒ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯍꯦꯂꯤ ꯁꯔꯚꯤꯁ ꯀꯦꯟꯁꯦꯜ ꯇꯧꯔꯛꯄꯗꯒꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯩꯇꯩꯁꯤꯡꯗ ꯑꯆꯧꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯔꯤ
Manipur Lengaki State Transport Department gi makhada sayolamada yumsaksa numi kudingi service leramba Imphal Senapati gi Manipur Hilly Service ngarang June 19 yumsaksa numi ki Imphal Senapati amasum Senapati Imphal gi service tongnaba passenger kya na mangjong ticket kakla ngaiduna laklabasu cancel tawkhibadigi sauna khudong sadaba mayukna rakhibani haina paoks na pali Senapati district manung hanjinba mafam sing mau Paumata, Purulai, Yauna Tuan, Mapam Sing the Tuan, Sinpam the Tavuk Shuba Maiti Masaki, Sadogushin, the Asawumati, Oinaramba, Manipur Hilly Service, Kishanapati, Impalgi Service, Matam Kaktana cancel, Taurehena, Lauk Torak with the passengers in Mayhona Sauna Rensu, Paus the Makatana Sufundoraki. Aduga tentang nasum na mayam na thamjaramge haujiku ina di mayam pau sik matang se lushinjarage masum makhatana no update mayam pun na ngai mina sena channel sigi meki digi